Assam Da Thokliba Eshing Echao ki Phivam Asi Houjiksu Khudongthiningai Oiri ngarang MEEOI taruk LEIKHIDABAGA LOINANA HOUJIK PHAOBADA Echao ASINA MARAM OIRAGA MEEOI 59 LEIKHIDRE MEEOI LAKH 19 rom Echao Asi AWABA MAYOKNARI Assam Da Thokliba Echao Asiga mari leinana Assam State Disaster Management Authority ASDMA na piba report ki matung ni Echao Asina maram oiraga state asigi district kunga mapan ni MEEOI lakh 19 Echao gi awaba mayoknari ngarang MEEOI taruk LEIKHIDABAGA loinana Echao Asina maram oiraga HOUJIK PHAOBADA MEEOI 59 LEIKHIDRE official labor report amagi matung ni state asigi maru oiba turel ama oiriba Brahmaputra turel gi imai asi Houjiksu Khudongthiningai oiba level la chele hari Echao asina hena chaitheng phangliba district asi Dubri district na ori district asigi mafam ayamba ising na tumjin khibadagi MEEOI lakh 3 rom HOUJIK awaba phivam da leiri state asigi kasara madi darang district su Echao asigi akanba chaitheng phangli district asigi MEEOI lakh 1 rom HOUJIK awaba mayoknari Echao asina lofam hectare lising humfunipan ga chatret Humfunipan dasmik mga sokhan batalatana kunggang lising ahunga chonga kuntra mga ising na mapung fa na tumjin kre loina lambi chama kuntaru amani thong ani amang ata thokre hari hauji Echao asigi awaba dang MEEOI lakh mga lising kunga taru krom tongan ba relief came chonga ga humudra tareta changjapum lawduna legi hai